Bethany Diaspora Church ki Nungsibasi ichilin housing ngasi Nungsibasi numit July tang kun 2025 numit asi Esor na ikoy bu phanghan biduna mahaki wahai amung hanat tamin na nabagidamagta apaba mata masipina bire masigidamagta Esor bu thagat minasi ngasi ikoy na maruay na yung minagadawriba asi love is of God Nungsibasi Esor Dagini haibasi ni Nungsibagi maramda text na 1 John chapter 4 verses 7 to 11 asi ako'y ngasi pamin na gani puning sang na ako'y ngahaktang Esor gi wahayda may onsin minasi Manipuri gi Bible da ipathok sage verse 7 at saan basa ako'y na amaga nungsinasi maramdi Nungsibasi Esor Dagini nungsiba mi khuding mak Esor dagi poi amasung Esor bu khangi nungsidaba mahak aduna Esor bu khangde maramdi Esor di nungsibani Esor na ako'y bu nungsibi haibasi asumna utpire madudi Esor na mahaki amata ngaiba macha ni pabu taibang panda thabire masi ako'y na mahaki mapana hingnana bani masini nungsiba haiba adu ako'y na Esor bu nungsi haiba nate adubu Esor na ako'y bu nungsibi aduga ako'y gi pap kidamak penhan ba irat pot oy na ba mahaki macha ni pa thabirakle achan basa Esor na ako'y bu asumna nungsibirabadi ako'y na su amaga nungsina pamthoi ichilin housing Christian ako'y gi punsi asi nungsiba asina takpani the manifestation of love Nungsibasi bu utpa asigi maram asida ako'y nang haktang wakan tauminasi love was never meant to be a mere concept nungsiba haibasi just ngasay gi concept wahay da oina layba adu khaktang gi damakta piba nate it is more than a thought masi wakalon dagi hena chawba aduga it is more than a passing emotion pungning da haktang phawraga hektap mangba adugi damakta nungsiba asi Esor na semba Esor na piba nate love is best understood in its manifestation aduna nungsiba haibasi mahaki uthoklakpa mahaki thabak aduna aiko'y na nungsiba karino haibasi masak khangmani aduna ichilin housing nungsiba haibasi masak takpa uthokpa asi yamna maru oy it becomes visible uthokpa matamda nungsibagi sak adu takpa matamda mising na uba phangani it becomes very real and obvious madu yamna chumba aduga ingan nga na uba yaba oina thoklai aduna maram oiraga Esor gi sastrana aiko'y bu nungsiba utpasigi matangda hena marik chumna takpi madudi Esor gi nungsiba utpiba asi masidagi aiko'y bu amuk hanna puning thogatpiba aduga amuk takpiba aduni the manifestation of God's love Esor gi nungsiba utpasi takthokpiba si aiko'y ni yengba kanda it is seen in the sending of His only begotten Son mahaki amata ngaiba macha ni pabu thabiba pibiba aduda Esor gi nungsiba adu uthokpibani the Lord Jesus was sent to deliver mankind from destruction mioy bana mang khragadaba si khragadaba mafam adudagi
kanbinanaba mahakna machanupa Prabhu Jisu Krista adubu thabirakpani. He came that he might bring life to all who trust in him. Mahakpu thazaba mi khuding makna ahingba adu phangnanaba hingba adu phangnanaba mahak lakpani. Aduna mahakna lakpasi as a savior, as the savior, kan biba mapu oina lai, as the Messiah oina lai, as the Son of God, Esor gi machanipa oina, as the one who is the propitiation for our sin, of our sins. Aikoi gi irat pot ki damakta, irat pot oina na ba mahak lakpani haibani. Isilinaw sing aikoi na phajana masi munna khanba matamda yamna pukning thogat ningai oi aduga yamna Esor bu thagat ningai maram oi. Aduna masida aikoina yamna mayek sengna khangpham thokpa wahai ama thengnai madudi karino hairaga propitiation haibani. Propitiation haibasi aikoi gi Manipuri gi londadi irat pot haye. Penhan ba irat pot, pap ki damak penhan ba irat pot. Masigi lon asi natraga masigi wahai asi theologically aikoi ni yengba kanda yamna thagat ningai oiba wahai ama oi madudi ahan bada pap ki problem asi laire haibasi aikoi na khangi. The fact of sin, pap ki maram da ikoi ni yeng bakanda, all have sinned. Mi khuding mak pap cheli. We will have to face God's righteous wrath. Esor gi asheng ba achum ba asaw bo do ikoi loy namak theng na batabani, loy namak pap chen ba oirabani na. Aduga we have to face divine justice. Esor gi oiba adugumba wayen achumba wayen adu aikoi thengna batabani mayokna batabani. Maram di karino sin is an offense to God. Pap haibasi Esor na yadaba, Esor na sukya yadaba aduni. The sinner cannot be simply excused. Kanagumba amana pap tawba matamda natraga pap chenba mi adu ilai lai na hekta kokpi bayade hekta chathan bayate. Madugi damakta Esor na tawpham thokpa tawhigadabani. Aduna 1 John gi chapter 4 verse 10 asida ikoi na yengba kanda masini nungsiba haiba adu aikoi na Esor bu nungsi haiba natte adubu Esor na aikoi bu nungsibi aduga aikoi gi pap ki damak penhan ba irat pot oinaba mahakki machanipa thabirak le. Aikoi gi pap ki damak irat pot penhan ba Esor bu penhan nanaba adugumba irat pot oinaba thabirak pani haibani. To be found in the Lord Jesus Christ. Aikoi gi damak tamadu Jisu Krista na tawbiraba. Esor na magi machanipa adu aikoi gi pap adu kopi nanaba aikoi gi irat pot ki oina na bagi damak ta thabirakpa aduna aikoi na Esor da changjaba natraga Esor bu aikoi na mahakki kopi ba adu Jisu Krista da aikoi na phangi. Prabhu Jisu Krista da aikoi Esor na kopi ba adu pibire. He died to appease the wrath of God. Prabhu Jisu Krista na Esor gi asaw ba adu mahakna penhan bire. He died to satisfy God's divine justice. Ngasai gi haiba aikoi na phangadaba thengnagadaba Esor gi oiba achumba ya wayen ba adu justice adu Prabhu Jisu Krista na loy namak
Isorbu penhankare mahakna tawriba thabak aduna mahakna aykhoigidamakta irat pot oina mahaki thawai thakraba maramna Jisu Krista da aykoi khudingmak ase aykhoigidamakta sembire Isorbu penhanbire Isorgi asawba adusu mahakna phathabire. In sending the Lord Jesus Christ to be our Savior, Prabhu Jisu Krista bu aykhoigi kanbi bamapu oina thabirakpa asida aykhoigi damakta kari oire, we see the love of God manifested. Isorgi nungsiba adu masida aykhoi uba phangle mahakna utpire. Both His wrath and justice are satisfied. Mahaki asawba amadi achumba adu masina loina penhanbire haibani. Aduga, another important word to understand, ani shuba wahai aykoina khangba darkar oibase expiation haiba wahai sini. Hebrews chapter 9 gi verses 11 to 14 asida aykoina yenglabadi masigi wahai asi uphangani. Kahaktang aykoi yengmenasi Hebrews gi chapter 9 verses 11 to 14 asida smaina ibani. Hebrews chapter 9, yes, 11 to 14. Adubu lakadaba afaba maram adugi porohitlen oina Kristana lengbirak mahagna mioibagi khutna semba nataba hena chawba amasung hena mapung pharaba taibang pan asigi nataba pisang adu phauba hameng amasung sanaugi igi mapana natana mahaki masamaki igi mapana aykhoigi damak lomba naidana handokpiba adu phanglabada asengba mafam aduda matam pumnamaki oina amuktang changle maramdi salaba amasung hamengi i aduga san hatamgi ut seng dabasingi mathakta chaiduna hakchang sengnaba senghalabadi ahingba isorbu thaugal taunaba loma naidaba thawaigi mapana amakpa laitana isorgi mafamda masamak kathok chakhiba Kristagi ina aykhoigi achum aran khangba pukningbu asiba thabaksing tagi kayamuk hena sengdok piroi tage haibani. Masida yamna mayek sengle masigi wahai asisu ngasagi hairiba propitiation iratpot hairiba penhanba iratpot haibaduga yamna naknai masida expiation haiba sina karino haiba kanda cleansing of our sins haibani aykhoigi pap adu chamthok piba sengdok piba haibani aduga removal of our guilt aykhoina maran leiba adu aykhoigi maran adu amuk hanna aykhoina ningsingdanaba madugi aykhoigi maran aduna aykhoibu matam khibikta pukningda chingnahanba natraga akiba laihanba mayam adu laitanaba mahakna madugi guilt adu lawthokpiba haibasini aduna cleansing of our sins, removal of our guilt haibasibu expiation haibani ichile nausing Prabhu Jisu Krista na madumakni aykhoigi damakta tawbiriba adu aykhoigi papsing kokpiba aykhoigi aranba adu mahakna lawthokpiba aduni ichile nausing aduna aykoi masigi damakta isorbu yamna thagatningai maram lai the aspect called justification haiba sigi maram asidasu aykoina haipet yengsi on the basis of propitiation and expiation
haibadi propitiation penhan ba irat pot oina lakpiba madugi thabak pangthok piba amadi expiation akhoi gi papu sengdok piba chamthok piba akhoi gi aran ba khuding mahak na lauthok piba adu anidu punsal laga we are pronounced justified hojikti akhoi asi sengle haibasi ishor gi maphamda mahakna phongdok pikhrabani maduni Romans chapter 5 verse 1 aduda aikoina yamna mayek sengna ibiba si ubu phangi aikoibu Jesus Christana tawbiri ba thabak propitiation amadi expiation sena maram oiraga ishor gi mamangda aikoi si pap leitre aikoi si ishorna lawsan bire haibasi aikoi masida ubu phangmani justified verse 1 das mine hai maram aduna aikoibu thajabagi mapana chumhan birabanina aikoigi ibungo Jesu Christagi mapana aikoi isorga ingthana leire haibani chumhan birabanina hai chumhan biba justification haibasi chumhan biba haibani Prabhu Jesu Christana tawbiki ba thabak aduna maram oiraga aikoi chumhan bire makoi si chumgre haibasi phongdok pikhrabani we are declared righteous before God ishor gi mamangda ikoi sengle haina chumgre haina ikoi bu lauthok pire masi ikoina yengba kanda tasengna mak ishor gi nungsiba du uba phangi khuding mak se ikoina phangbada matik chadra basu ishor na nungsibagi damakta loina mak asi oihanbi bani there is not greater love than God's love ishor gi nungsiba asidagi hena achauba nungsiba suklai leite on this basis masida aikoina based auraga we are commanded to love one another maram aduna ishor na ikoi bu asukki matik nungsibairaba maram na aikoi amaga nungsinaba mathau tai haibani ngasa aikoi na pathokhiba duni achan ba sa ishor na aikoi bu asumna nungsibirabadi aikoi na su amaga nungsina pham thoi haibani nungsina pham thoi ishor gi nungsiba masak khangba ishor gi nungsiba asibu appreciate tauba khuding makna mahaki machimana oiriba thajabada mahaki imung oiriba mi khuding mak aduda nungsiba ngamgani practical ramifications aikoina practically yengba kanda we are to forgive one another aikoi amaga koknaba pap koknaba aranba koknaba aduga we are not to find fault with one another amaga maran thinaba nataba we are to practice this kind of love masigumba nungsiba se ikoi practice tawgadabani that we have been given by the Lord Prabhu Jesu Christ na ikoi da pikhraba nungsiba ase masibu ikoi na sijinaraga madugi nungsiba aduna atopa misingda natraga aikoi gi ichilena oiriba mising khuding makta aikoi na su nungsiba si utpigadabani masi ishorgi aningbani ishorgi apambani ichilena sing aduna ngasi thajakhraba aikoi ishorgi macha sing Jesu Christ na aikoi bu tawbikhraba khuding mak asina ishorgi nungsiba aduna Jesu Christ da loina utpikhraba Jesu Christ na pangthok pikhraba thabak sing aduna aikoi kokpiba phangkhrabani pap adu mahakna singdok pikhrabani adu oiba tarabadi aikoi amaga koknaba amaga aikoi nungsinaba yamna mathau tai masi aikoi tawgadabani aduna aikoi hingminaringai taibang panda leiminaringai matam khibikta ishorna pibikhraba asigumlaba phajakhraba wahaising ase pukning da thamlaga aikoina aikoigi punsida su pangthok pangamnanaba aikoi ishorna borpina bi boisinu ishordang haktang haijaminasi thagachari pa ishor nahaki wahai sina chumna aikoibu amu hanan haki nungsibagi maramda takpire maru oina aikoibu nungsibagi damakta Prabhu Jesu Christ bu thabiraktuna aikoigi
penhanba irat pot oina lakpiba amadi aikhoibu kokpiba sengdokpiba pap khudingmak lauthokpinanabasu Jisu Krista bu nahakna pinabiba maram aduna aikhoi loinamak kokpiraga nahakina phamda chumle haina phongdokpiba khudingmak asi Esor nahaki nungsibani nahaki nungsiba asi aikhoi matam khibikta ningsinglaga nahaki sastra na takpiba nahaki yathang amaga nungsinaw haibasi aikhoi pangthokpa ngamnanaba nahakna panggal pinabiyo Apostle Paul na phongdokpiba asigumna aikhoi nungsina pham thoi masi khanglaga aikhoi na thabakta soidana mak pangthokpa ngamnanaba Esor nahakna aikhoi bu loinabiyo thagatjabani nahaki wahai asi asukki matik aikhoi gidamakta yamna darkar oi ngasi phawbat asmaina nahaki wahai asi aikhoi taminaduna online do oirabasu sumaina aikhoi leifam dagi nahaki wahai taminaba phanghanbi basigidamakta su thagatjabani loina ipa Esor ichilnaw khudingmak mhamagi leifamda nahakna nungsibiduna konbiduna Tawaigi haksangi awat pakudingmak nahakna yengsinbiyo nahaki thauja nahaki nungsiba asina matam kibikta konbiyo aduga aikhoigi iraktasu nungsiba asina pik thanna aikhoi hingminaba ngamnanaba panggal thauja pinabiyo haiduna aikhoi bu nungsiba paptagi handokpiba amata ngairaba kanbiba mapu Prabhu Jisu Krista gi mingda haijaduna nijabani amen. Thank you, Esor na kuding maki matakta hena bor pinabibo isinu.